Tongan luf KAYANA Black Day ga mari LEINANA LAOTHOKKHIBA Shutdown Maram Oiraga Mahousagi Punshida Chaona Ahongba Oikhi 1948 ki October 15 da manipur na India da merger agreement sign tawna India da tinkhiba numit pu Black Day ni haina palan tawduna lakli Panbayai 1949 ki September 21 da Maharaja Boda Sandra Silong da athoba singi makada Namsinduna Thamlaga Namfuda October gi tang taramanga da merger agreement sign tawhanki numit asidagi manipuri miyam India lenga ki makada leiki numit adudagi manipur miyam gi apamba amadi ayaba yaudana India da tinki numit asibu ningsingba oina ngasi fawba Black Day haina palan tawduna pendaba yaningdaba fongdoktuna tongan baluf KAYANA Shutdown LAOTHOKKHIBana ngasi lambida achat awki Chang Hanthaki, Tangai Fadaba Tavak Tamak Chanaki, Dukan Mahiloi Sang Kaitelna Chingba Thong Lonaki.